ꯃꯥꯒꯤ ꯆꯦꯅꯦꯜꯗ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯑꯩꯈꯣꯏ ꯃꯆꯥꯊꯣꯏꯒꯤ ꯔꯤꯑꯦꯛꯁꯟ ꯚꯤꯗꯤꯑꯣ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯉꯁꯤꯁꯦ ꯑꯩꯅ ꯑꯩꯒꯤ ꯌꯨꯇ꯭ꯌꯨꯕꯀꯤ ꯄꯦꯃꯦꯟꯅ ꯃꯆꯥꯊꯣꯏꯒꯤ ꯀꯩꯅꯣꯝ ꯑꯃ ꯂꯩꯕꯤꯔꯕꯀꯣ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯩꯒꯤ ꯚꯤꯗꯤꯑꯣꯕꯨ ꯌꯦꯡꯕꯤꯕꯒꯤꯗꯃꯛꯇ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯕꯒꯤꯗꯃꯛꯇ ꯅꯣꯏ ꯃꯌꯥꯝꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯗꯒꯤ ꯌꯦꯡꯕꯤꯕꯗꯒꯤꯅꯦꯕꯀꯣ ꯑꯩꯅ ꯉꯁꯤ ꯌꯧꯕ ꯀꯔꯤꯒꯨꯝꯕ ꯍꯥꯏꯗꯤ ꯑꯩꯅ ꯌꯧꯕ ꯉꯝꯖꯔꯤꯁꯦ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃ ꯂꯩꯖꯕ ꯉꯝꯖꯔꯤꯕ ꯑꯩꯅ ꯏꯊꯧ ꯑꯃ ꯑꯩꯒꯤ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯃꯤꯒꯤ ꯃꯇꯦꯡ ꯌꯥꯎꯗꯅ ꯏꯁꯥ ꯏꯊꯟꯇꯅ ꯇꯧꯕ ꯉꯝꯃꯤꯁꯦ ꯅꯣꯏ ꯃꯌꯥꯝꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕꯗꯒꯤ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯕꯗꯒꯤ ꯇꯧꯕꯅꯦ ꯑꯗꯣ ꯃꯌꯥꯝ 100K ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯇꯧꯔꯒ ꯑꯩ ꯃꯌꯥꯝꯗ ꯒꯤవ్ ꯑꯋꯦ ꯑꯃꯗꯤ ꯊꯝꯒꯅꯦꯕꯀꯣ ꯑꯩ ꯑꯃꯨꯛ ꯇꯧꯗ꯭ꯔꯤꯕꯀꯣ ꯒꯤవ్ ꯑꯋꯦꯁꯦ ꯑꯗꯨꯃꯛꯄꯨ ꯑꯩ 100K ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯇꯧꯔꯀꯥꯟꯗ ꯒꯤవ్ ꯑꯋꯦ ꯃꯌꯥꯝꯒꯤꯗꯃꯛꯇ ꯁꯣꯏꯗꯅꯃꯛꯀꯤ ꯄꯨꯔꯛꯀꯅꯤ ꯑꯗꯨꯒ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯑꯩꯈꯣꯏ ꯃꯆꯥꯊꯣꯏꯕꯤꯒꯤꯗꯃꯛꯇ ꯑꯩꯅ ꯂꯩꯕꯤꯕꯅꯦꯕꯀꯣ 이 ꯃꯆꯥꯊꯣꯏꯁꯦ ꯉꯁꯤ ꯃꯁꯥꯁꯦ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯑꯗꯨꯗꯨꯅ ꯑꯩ ꯉꯁꯤ ꯚꯤꯗꯤꯑꯣ ꯅꯝꯃꯔꯣꯏ ꯉꯁꯤꯗꯤ ꯑꯩ ꯑꯉꯥꯡꯁꯦ ꯄꯝꯃꯒ ꯑꯗꯨꯝ ꯂꯩꯔꯒꯦꯅ ꯑꯗꯨꯃꯥꯏꯅ ꯄꯝꯗꯔꯦ ꯑꯗꯨ ꯃꯥꯁꯦ ꯈꯤꯇꯪ ꯅꯨꯡꯉꯥꯏꯔꯦ ꯃꯁꯥꯁꯦ ꯃꯀꯣꯛꯀꯁꯦ ꯊꯥꯎ ꯑꯣꯏꯅ ꯇꯤꯡꯈꯠꯇꯅ ꯇꯩꯕꯤꯔꯤꯅꯦꯕꯀꯣ ꯍꯥꯏꯗꯤ ꯑꯗꯨꯝ ꯍꯧꯔꯤꯔꯥ ꯀꯩꯗꯧꯔꯤꯅꯣ ꯈꯪꯗꯦ ꯍꯥꯏꯅ ꯃꯔꯩꯒꯤ ꯃꯇꯣꯟꯁꯦ ꯈꯤꯇꯪ ꯉꯥꯡꯂꯤ ꯇꯧꯕ ꯑꯗꯨꯃꯥꯏꯅ ꯂꯥꯛꯄꯗꯣ ꯑꯩ ꯀꯤꯖꯗꯅꯅꯦ ꯀꯩꯗꯧꯗꯣꯏꯅꯣ ꯍꯥꯏꯅ ꯈꯪꯗꯗꯅꯅꯦꯀꯣ ꯑꯩꯁꯦ ꯑꯗꯨꯃꯛꯄꯨ ꯑꯩꯅ ꯃꯀꯣꯛꯁꯦ ꯊꯥꯎ ꯇꯩꯁꯟꯕꯤꯔꯦ ꯑꯗꯨꯒ ꯃꯁꯥ ꯃꯎꯁꯦ ꯐꯖꯅ ꯀꯩꯅꯣ ꯇꯧꯔꯒꯅꯦ ꯐꯝꯍꯟꯅ ꯊꯝꯃꯤꯅꯤ ꯁꯤꯒ ꯗꯥꯏꯄꯔꯁꯨ ꯁꯦꯠꯂꯅꯤ ꯑꯩ ꯈꯨꯠꯁꯦ ꯄꯥꯏꯔ ꯇꯧꯏꯁꯦ ꯃꯆꯥꯊꯣꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯅꯣ ꯗꯥꯏꯄꯔꯁꯨ ꯁꯦꯠꯂꯟꯗꯦꯕꯀꯣ ꯃꯥ ꯍꯧꯖꯤꯛ ꯐꯝꯍꯜꯂꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯑꯩꯅꯅꯦ ꯃꯥꯁꯦ ꯗꯥꯏꯄꯔ ꯁꯦꯠꯂꯒ ꯃꯁꯥꯁꯦ ꯅꯨꯡꯉꯥꯏꯇꯅ ꯇꯧꯏꯃꯥꯏꯅ ꯂꯧꯊꯣꯛꯄꯤꯔꯒ ꯊꯝꯕꯤꯔꯤꯕꯀꯣ ꯑꯗꯨꯒ ꯐꯦꯟꯁꯤꯁꯨ ꯑꯗꯨꯝ ꯇꯞꯄꯤꯅ ꯊꯥꯔꯒ ꯌꯥꯝ ꯂꯥꯡꯉꯦꯕ ꯈꯥꯡꯕ ꯉꯝꯗꯦ ꯈꯪꯕ꯭ꯔꯥ ꯍꯧꯖꯤꯛ ꯒꯨꯋꯥꯍꯥꯇꯤ ꯈꯨꯠꯁꯥ ꯃꯆꯥꯗꯅ ꯁꯥꯕ ꯍꯧꯒꯠꯂꯛꯑꯦ ꯃꯌꯥꯝ ꯅꯣꯏ ꯌꯨꯝꯒꯤ ꯑꯇꯩꯗꯗꯤ ꯁꯥꯗ꯭ꯔꯒꯁꯨꯀꯣ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯤꯗꯤ ꯂꯣꯏꯔꯦ ꯈꯨꯠꯁꯥ ꯑꯃ ꯑꯩ ꯃꯈꯨꯠꯀ ꯄꯥꯏꯅ ꯇꯧꯁꯨ ꯃꯆꯥꯊꯣꯏꯕꯤ ꯃꯥꯅꯨꯅ ꯆꯥꯅꯨꯒꯤ ꯀꯩꯅꯣꯝ ꯂꯩꯕꯤꯔꯤꯕ ꯌꯦꯡꯒꯗꯔꯣ ꯃꯌꯥꯝꯅ ꯃꯇꯨꯡ ꯇꯥꯕꯗꯁꯨ ꯑꯩꯕꯨ ꯁꯨꯃꯥꯏꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯑꯗꯨꯒ ꯅꯨꯡꯁꯤꯕ ꯃꯌꯥꯝ ꯀꯃꯦꯟꯇ ꯄꯤꯕꯤꯔꯛꯑꯣ ꯌꯥꯝ ꯍꯔꯥꯎꯋꯦ ꯑꯗꯨ ꯅꯥꯈꯣꯀꯣ ꯄꯣꯠꯇꯨ ꯌꯥꯝ ꯆꯥꯎꯋꯦꯕꯀꯣ ꯑꯩꯅ ꯗꯤꯂꯤꯚꯔꯤꯒꯤ ꯄꯨꯔꯛꯄ ꯅꯨꯄꯥꯗꯨꯒ ꯑꯝꯇꯪ ꯁꯦꯝꯕꯤꯔꯝꯃꯣ ꯍꯥꯏꯅ ꯍꯥꯏꯔꯒ ꯃꯥꯅ ꯍꯥꯏꯕ ꯑꯗꯨ ꯇꯧꯔꯗꯤ ꯃꯇꯝ ꯌꯥꯝ ꯀꯨꯏ ꯆꯪꯒꯅꯤꯅ ꯑꯗꯨꯗꯨꯒꯤ ꯑꯩꯅ ꯑꯣꯏꯅ ꯑꯟꯕꯣꯛꯁꯤꯡ ꯇꯧꯔꯒꯦ ꯌꯦꯡꯍꯜꯂꯛꯀꯦꯀꯣ ꯄꯣꯠꯇꯨ ꯄꯨꯔ ꯂꯥꯛꯀꯦ ꯃꯃꯥ ꯄꯨꯔ ꯂꯥꯛꯀꯦ ꯂꯩꯔꯝꯃꯨ ꯑꯗꯨ ꯂꯩꯔꯝꯃꯨ ꯀꯧꯀꯅꯨ ꯌꯦꯡꯉꯣ ꯈꯨꯆꯥꯎꯁꯦ ꯌꯦꯡꯉꯣ ꯑꯩ ꯏꯆꯥꯅꯨꯄꯤꯒꯤ ꯔꯤꯑꯦꯛꯁꯟ ꯌꯦꯡꯉꯣ ꯀꯩꯅꯣ ꯁꯦ ꯂꯩꯔꯝꯃꯨꯀꯣ ꯀꯌꯥꯝ ꯁꯥꯡꯉꯤꯅꯣ ꯌꯦꯡꯉꯨꯅꯦ ꯃꯆꯥꯊꯣꯏ ꯄꯥꯝꯖꯕꯅ ꯂꯣꯏꯔꯕ ꯀꯩꯅꯣ ꯑꯗꯣ ꯃꯌꯥꯝ ꯑꯟꯕꯣꯛꯁꯤꯡ ꯇꯧꯔꯛꯀꯦ ꯈꯨꯆꯥꯎ ꯃꯆꯥꯗꯨꯅ ꯆꯥꯎꯋꯦ ꯁꯦ ꯊꯨꯒꯥꯏꯔꯛꯀꯦ ꯁꯦ ꯑꯩꯈꯣꯏꯕꯨꯁꯨ ꯃꯥ ꯄꯥꯝꯖꯗꯅ ꯇꯧꯏꯁꯤ ꯌꯦꯡꯉꯨꯅꯦ ꯅꯥꯈꯣꯏꯁꯨ ꯃꯃꯅꯨ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯅꯨꯄꯤꯁꯦ ꯀꯌꯥꯝ ꯍꯔꯥꯎꯏꯅꯣ ꯌꯦꯡꯉꯣ ꯃꯃꯅꯨ ꯀꯩꯅꯣ ꯁꯤꯕꯨ ꯃꯃꯤꯠꯇ ꯊꯤꯟꯒꯅꯤꯀꯣ ꯏꯆꯥꯊꯣꯏ Mama lu tuh. Ya, lu mana sih deh doi. ꯂꯩꯔꯦꯕꯀꯣ ꯑꯁꯤꯒꯤ ꯁꯝꯄꯨꯁꯤꯅꯦꯕꯀꯣ ꯑꯩꯅ ꯉꯁꯤ ꯁꯤꯖꯤꯟꯅꯩꯁꯦ ꯉꯁꯤ ꯑꯩꯅ ꯇꯨꯝ ꯍꯧꯒꯠꯂꯛꯄꯒ ꯁꯤꯖꯤꯟꯅꯩ Skivia Curry Lips Advanced Natural ꯁꯝꯄꯨꯅꯦꯕꯀꯣ ꯁꯤꯒꯤ ꯁꯝꯄꯨꯁꯦ ꯊꯥ ꯑꯃꯃꯨꯛ ꯁꯨꯔꯦꯕꯀꯣ ꯁꯤꯖꯤꯟꯅꯔꯛꯏꯁꯦ ꯑꯗꯣ ꯑꯩꯒꯤ ꯃꯃꯥꯡꯗꯒꯤ ꯑꯣꯏꯔꯝꯕ ꯐꯤꯕꯝꯗꯣ ꯃꯌꯥꯝꯗ ꯈꯤꯇꯪ ꯇꯥꯛꯆꯔꯝꯒꯦ ꯁꯤꯒꯤ ꯐꯤꯕꯝꯅꯦꯕꯀꯣ ꯑꯩꯅ ꯑꯣꯏꯔꯝꯃꯤꯁꯦ ꯑꯗꯨꯒꯤ ꯑꯩ ꯁꯤꯒꯤ ꯁꯝꯄꯨꯁꯦ ꯊꯦꯡꯅꯈꯤꯕꯅꯤ ꯁꯤꯒꯤ ꯁꯝꯄꯨꯁꯦ ꯊꯦꯡꯅꯕꯗꯒꯤ ꯑꯩꯅ ꯁꯤꯖꯤꯟꯅꯕꯁꯦ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯊꯥ ꯑꯃ ꯍꯦꯟꯖꯜꯂꯛꯑꯦꯕꯀꯣ ꯁꯤꯖꯤꯟꯅꯗꯅ ꯑꯗꯨꯒ ꯃꯁꯝꯁꯦ ꯅꯨꯡꯇꯤꯒꯤ ꯁꯥꯡꯉꯛꯄꯁꯦ ꯍꯦꯜꯂꯛꯄ ꯑꯗꯨꯃꯥꯏꯅ ꯇꯧꯏꯕ ꯑꯗꯒꯤꯗꯤ ꯃꯥꯒꯤ ꯁꯤꯒꯤ ꯁꯝꯄꯨꯁꯤꯅ
ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯝꯈꯣꯡꯁꯦ ꯆꯦꯠꯁꯜꯍꯜꯂꯦꯕ ꯑꯗꯩ ꯗꯨꯇꯁꯨ ꯅꯠꯇꯅ ꯑꯩꯈꯣꯏ ꯃꯁꯝꯁꯦ ꯃꯣꯏꯅ ꯃꯣꯟ ꯂꯥꯎꯅ ꯃꯣꯏꯁꯆꯔꯥꯏꯁ ꯇꯧꯟꯕ ꯀꯥꯏꯗꯀꯣ ꯁꯤꯒꯤ ꯁꯝꯄꯨꯁꯤꯅ ꯍꯤꯌꯔ ꯐꯣꯜꯁꯨ ꯐꯔꯛꯑꯦ ꯗꯦꯟꯗ꯭ꯔꯐꯁꯨ ꯐꯔꯛꯑꯦ ꯑꯩꯈꯣꯏꯒꯤ ꯁꯝꯈꯣꯡꯗ ꯍꯥꯀꯠꯆꯕꯤ ꯀꯩꯀꯥ ꯇꯧꯔꯝꯕꯗꯣ ꯑꯗꯨꯁꯨ ꯑꯩꯒꯤꯗꯤ ꯐꯔꯛꯑꯦ ꯁꯥꯡꯉꯛꯄ ꯑꯃ ꯍꯦꯜꯂꯦꯕꯀꯣ ꯑꯗꯨꯒ ꯃꯁꯝꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯄꯥꯔꯝꯕꯗꯒꯤ ꯊꯥꯒꯠꯂꯛꯄꯗꯣ ꯑꯗꯨꯒꯤ ꯃꯑꯣꯡꯗꯨꯁꯨ ꯑꯗꯨꯝ ꯂꯥꯛꯑꯦꯕꯀꯣ ꯑꯁꯤꯒꯤꯁꯤꯗ ꯑꯦꯟꯇꯤ ꯑꯣꯛꯁꯤꯗꯦꯟ ꯑꯃꯁꯨꯡ ꯚꯤꯇꯥꯃꯤꯟ B ꯀꯣꯝꯄ꯭ꯂꯦꯛꯁ ꯌꯥꯎꯋꯦꯕꯀꯣ ꯑꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯅꯦꯆꯔꯦꯜ ꯁꯝꯗꯣ ꯄꯨꯔꯛꯄ ꯉꯝꯃꯦꯕꯀꯣ ꯑꯩꯈꯣꯏꯅ ꯃꯁꯝꯁꯦ ꯍꯤꯌꯔ ꯁ꯭ट्रेट ꯇꯧꯔꯒ ꯃꯁꯝ ꯁꯤꯈꯤꯕꯒ ꯂꯩꯗꯅꯀꯣ ꯁꯤꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯃꯁꯝꯁꯦ ꯆꯥꯛꯊꯦꯛꯈꯤꯕꯗꯣ ꯑꯗꯨꯗꯣ ꯃꯥꯅ ꯐꯒꯠꯍꯟꯕ ꯑꯗꯨꯒ ꯁꯤꯗ ꯌꯥꯎꯕ ꯏꯟꯒ꯭ꯔꯤꯗꯤꯌꯦꯟꯁ ꯉꯩꯁꯤꯁꯨ ꯑꯩ ꯈꯤꯇꯪ ꯄꯟꯖꯔꯝꯒꯦꯀꯣ ꯒꯍꯦꯅꯥ ꯑꯦꯛꯁꯇ꯭ꯔꯦꯛ ꯑꯦꯂꯣꯚꯦꯔꯥ ꯑꯦꯛꯁꯇ꯭ꯔꯦꯛ ꯀꯔꯤ ꯂꯤꯐ ꯑꯦꯛꯁꯇ꯭ꯔꯦꯛ ꯑꯝꯂꯥ ꯑꯦꯛꯁꯇ꯭ꯔꯦꯛ ꯑꯩꯒꯤ ꯀꯥꯟꯅꯕꯗꯣ ꯑꯩꯒꯤ ꯄꯔꯁꯣꯅꯦल ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇꯣ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯖꯕꯅꯤ ꯑꯩꯒꯤ ꯚ꯭ꯌꯨꯋꯔꯁꯤꯡꯗ ꯍꯥꯏꯗꯤ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯄꯥꯝꯕꯤꯔꯒꯗꯤ ꯂꯩꯕ ꯌꯥꯒꯅꯤ ꯍꯥꯏꯅ ꯑꯗꯣ ꯅꯣꯏꯅ ꯄꯥꯝꯕ ꯇꯥꯔꯒꯗꯤ ꯑꯩꯅ ꯎꯠꯂꯤꯕ ꯄ꯭ꯔꯣꯗꯛꯠꯁꯤꯒꯤ ꯂꯤꯡꯛꯇꯣ ꯑꯩ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯍꯥꯞꯆꯔꯝꯒꯦ ꯑꯗꯨꯒ ꯑꯩꯒꯤ ꯀꯄꯣꯟ ꯀꯣꯗꯁꯨ ꯊꯝꯖꯔꯝꯒꯦ ꯑꯗꯨꯅ ꯁꯤꯖꯤꯟꯅꯔꯒꯗꯤ ꯗꯤꯁꯀꯥꯎꯟꯠꯁꯨ ꯐꯪꯒꯅꯤ ꯑꯗꯨꯅ ꯅꯣꯏꯅ ꯄꯥꯝꯕꯤꯕ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯂꯩꯕ ꯌꯥꯏꯀꯣ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯁꯤꯕꯣ ꯈꯪꯗ꯭ꯔꯦ Oh, oh. Tomorrow, male. Yes. Yes. Yay. Nako. Dali na ko mo. Sino kamay to doon? Kasi matatwa. Oh, wow. Smart to doon. Oh, wow. Poti yang peye pot kupang macam na fe. Yay! What happened now? Ay, una, ay, okay, mama, una. No. Oh, nalay ko ulit. Mama takis. Udre. Mama ka udre. Ako ne. Kihre ne. Ayah ikan bisa cendere ne nak kena ci. Ayah ikan bisa cendere ne ya. Kamu juga. Nak kena canu. Kamu tu di sini cendere ne ya. Si pan bisa ini tu bi. Nak kena cukup kau cana bani ne. Kamu tu di sini. Maya mai sana bi chandra. Chandra ni nang gua. Si katang chawra di chandra roi mati ya. Si bu chahi ani gina lawi ni ne ibu. Mujhe unne tu a. Sumai pondhong na bra ba ibu khang ra ba. Ado ma ki reaction che jiu. Ai indi ka. Mai reaction che jiu. Na. How about shida pai. Shida pai. Kaya niya. Kihre na niya. Ado ma'am ina khangdana pi na habda hairore ado pikpadi oiramdrebako ado ma'am next video da amuk unarasi ngasi gi si video size ga adum loishalage bako next video da unarasi bye bye